ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯏꯆꯦ ꯑꯅꯤꯒꯤ ꯗꯈꯤꯅꯥ ꯂꯩꯕ ꯆꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯀꯗꯣꯏꯅꯦ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯆꯠꯇꯣꯏꯁꯦ ꯊꯦꯡꯗꯤ ꯊꯦꯡꯉꯦ ꯅꯪꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯄꯨꯡ 2 ꯍꯦꯜꯂꯦꯕꯀꯣ ꯄꯨꯡ 3ꯗ ꯂꯣꯏꯗꯅꯀꯣ ꯕꯦꯡꯛ ꯁꯨꯇꯤ ꯊꯥꯏꯗꯅꯀꯣ ꯑꯗꯨꯅ ꯅꯪꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯉꯁꯥꯏꯗꯒꯤ ꯃꯤꯒꯤ ꯔꯤꯖꯥꯕ ꯑꯃ ꯁꯠꯊꯣꯛꯎꯔꯕꯀꯣ ꯑꯗꯨꯒꯤ ꯈꯔ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯅꯪꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯣ ꯅꯪꯉꯒꯗꯤ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯔꯛꯑꯅꯤ ꯂꯧꯊꯣꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡꯒꯤ ꯗꯈꯤꯅꯥ ꯂꯩꯔꯅꯤ ꯑꯗꯨꯒ ꯗꯈꯤꯅꯥ ꯂꯩꯕꯗꯣ ꯈꯔ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯕꯖꯥꯔꯁꯦ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯤ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯈꯤꯇꯪꯗꯤ ꯀꯣꯝꯃꯛꯑꯦ ꯁ꯭ꯋꯥꯏꯁꯤꯅ ꯉꯁꯥꯏꯗꯒꯤ ꯕꯖꯥꯔꯁꯤꯒꯤ ꯅꯒꯥꯃꯄꯥꯜ ꯃꯇꯦꯛꯁꯤ ꯂꯥꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯡ 7 ꯆꯪꯉꯦ ꯍꯥꯏꯕ ꯑꯩ ꯅꯪꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯃꯌꯥꯝ ꯎꯆꯤꯟ ꯅꯥꯆꯤꯟꯅꯗꯤ ꯌꯧꯔꯦ ꯕꯦꯡꯛꯁꯦ ꯑꯗꯣ ꯊꯣꯡ ꯂꯣꯜꯂꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯁꯛꯀꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯣꯡ ꯂꯣꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯎꯆꯤꯟ ꯅꯥꯆꯤꯟꯅꯗꯤ ꯌꯧꯔꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯎꯆꯦꯛ ꯃꯌꯥꯝꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯆꯥꯛꯇꯥꯏꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯌꯥꯝ ꯗꯤꯋꯥꯂꯤꯒꯤ ꯁꯅꯥꯔꯩ ꯌꯣꯜꯂꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯄꯥꯔꯀꯤꯡꯒꯁꯦ ꯐꯨꯜ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯐꯨꯜ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯉꯥꯏꯈꯣ ꯁꯣꯝ ꯂꯥꯛꯑꯣ ꯁꯣꯝ mèo lafoi leynari ngam as talle khong thabam leikre khong ka thalo Mami kusin jewo duga inu pa jewo ko mi se sin man na mangini ye ma hai ba mangna gini khuje kana paina se ne wa phang di ye bazar manung je abina ha gi je to adu ko mulo phang ba yeng kuma ja sin ga abina ha na ba koi tamo je tauri jong mi sin ma marak se da ha ma si gi pot lei grabani na ai ga se loi thado ma sak khre yong ne mo ai thado ma sak khre nang na si pot lei rabani na yan thamu je da nang ba nang pot hon ba mayang kulia ma le tamo ya ma le ba ya ma le to jong ni kusin jiga mi kuyam je maning da la e ai pa na si daw re ma'am ise gi dakna di lai dai ise ani gi ado angang ga gi wali adagi ningol ahum amma gi su wali ngarin ni hai yang ngam yang dong ko mapalong sing sareng ni amma sina kari no na so ngasi di noi dai oina laurage pot tai sing je ka layu se sumsit lauge me am sumsit se ni bina nang gi soibum je kaya gi no sa mingon da udi mat khu rồi le hu bu e pero ai lâu pu pige hom pu pige ai lâu mà mingon da mat khu rồi se aduga kano sing hapo se aremba du sing je kaya oli no ba mat khu wala o ni ke ji makani ha
뭐 잘라오는 자타게. 나 하면 그 거. 난 보이고 잔디 보이. Kanona. 아이고 지금 Dom sana. 아루기는 거 때문에 미치. Mi sa do ni khoi ka thang mina ro. Lao thang mina ro lao. Sida sa ka da sa am ta pipiram. ก็เลยทำที Sa am ta pipiram. Ya ama khak lok tho pi ka ro ka. มาม่ากิน Nang kel over sa ngai ne. Ma'am wa bna si dore usina sinna pot lai badi loire awat paduna khoi nambol ka bazar dagi lai rage ado anambana di loi lai re ise khoi dakhina tawna ba khona ba mai khut ka se tarni e blanket arumba posai arumba ma'am thanga lak pagi ko ado awara paduna nambol bazar de mung yengage duga ise khoi ki dakhina kai ka loina anambana di lai re ba ko ado awara paduna mu ada yengna ba du posai se yong du sim ham je thanga lak pagi ne खुद का सितारनी है अदो मैम पोसई से कराइदा पुदोइनो खंगदरे गाड़ी मसा पुला हम पोसई सिंग सिलै रे तमो सिलै रे बाजार या कोइबा कोइ बने हुजु जिले ओइरिबा बाजार या कोइ बने सना हम कोइ तमो से पोट हापम जेमी हम दिवाली जिंग सी जु ओइबा खंगदे ने बोम ला का पंथा थाइ कैंडल का पंथा थान नै हाबा मयांग जिंग दे When you got put up on Jamie Yamkan. May am potting young to Manung the crabs and get mine a carapure. Ado Yani another pura doing a pass like some nine of fire and for I can know Nico Pote, Garima Sao even in there. Yani another Namzan Gara. I know, father. Captain and cook out, man. Ma'am ai sa câu sẵn ba po say dem talay dre ma'am ako se ai se ayuk ta kem sarak te bagwa aduna ya adura ayuk ta ne ai se kem ta sarak te bagwa ma'am aduna bazar ko sa laga po say lay ru bagi sa su wa bane adre so khare sak su la bane adre bagwa Tamoy bani se kumda ba ya bagi condition da di oi dre ba ko zik lai ba pibam je tamo samchin na si pai lai de ba ko me am aduna kumda ba ya bagi pibam oi dre mamang de support me am happy ba ko khoi ba ko tamo kya tamo yenge mai to ko tamo mamang de pot sai me am happy ba ko ai jo sida pot me am ye pi ba aduga sidana sunsi pai lai dana adugi kumda ba yadre asa ko se smile dum sara doine ba ko ado ni se ai masa khangbirame ai gi subscriber ne haye ba ko mangon dagi sau masidi matam ko ira bai tung da sau sa doine me sau plate am tang ngasi tang ne me upai len te sak lam na si dau re ni gi se sau de he yauram dre ba ko adugi sau oina sara ke tau ba ne sau đó plate ama hai gi bane ni ne kana hobi ri ni ne sa po tham dia ka dau la One 120 Ising amaga lauzira. Ising na mahal ba? Nangi se ne liye me ni ising na mahal. Thank you. Ha. Lâu rồi kìa. Lâu rồi kìa. Hầu cái hò này quỷ để trông ra được. Anh ta tính đâu. Trong quỷ để ra được. Anh khăng này là mình không dặn anh hơi nhiều hình như cái đó là kìa hay gì nhau ra đâu nhìn không xa cái tuồng để nó lên đây mà thấy cái tuồng rồi nè
너희 칠리 사이비우라 토마토 사이비우라. 지리엔 잘 빌어. 와우, 아사고. 근데 사우세. 맛이 참 빠데. ma'am support ရောက်တယ်စုပ်စီလိုက်တယ် ma'am စုပ်စီအမဟောက်တော့မလေးအောင်တူ ma'am အတော့မဟောက်တော့မကြီးငါကဟိုင်ရအကေကွာစုပ်ပြီးတော့စားရရင်တဲ့ဟောက်ပြီးတော့ဟောက်ပြီးတော့မဟောက်ရဲခွဲတော့မအဲ့ကျမဟောက်ပြီးရင်ကဲဟောက်ရဲ안전에 뭐뭐 레람들 뭐뭐 싸긴 싸고 보내봐. 마타 물락보다 뭐뭐가 사모사가 더 무사하게. 녹링 많이 뭐 좋아. 하왜 매. Mane. Koi mấy tay mà sen support tao nào cái tao. Mẹ mình đúng sáng ra hào ý quả. Quả cần chơi bây giờ đấy. Cần nó tao bây giờ đấy là bây giờ đấy. Anh đúng nhìn này đấy. Sao biết rồi. Hào á hào. Chắc lắm là xí tao hay bằng xí xa chứ. Trong cái chung là sao nên ăn cái hào. 사태기지 간치 선지다래. 아두가 미 마싱이 양 헬라바. 그래다 디 포스 양 카드 비바. 사태기. Yam nung ai quá. Mẹ em sát cho mẹ em chứ xung school lạc quá, college lạc quá nhau ra cái gì tụi mình cái gì đó tụi biết rồi. Campus bus đó. Đó, mình cái gì đó tụi ta biết ra cái gì tụi offer biết ra ní nè sát ra cái na. Student sinh cái quá. Đó ai tại để khác để sau thì em hào đấy. Cái nó hai bên đó na hai em mà đấy. Ba cái tí áp thôi là cái em phải dạy hai bạn. 아, 어디 또 있네. Cái này em phải dạy hai bạn. Mà maning da yeng bada kwa KF tu kan ya ahal malam ni ba maning da ya ado nan ni kai da ado diti on thora ni zara me wa ai tu ma le ba 누이스냐? 걔니 순대미네 니 괜찮 그 컨트레 봐. 아두가 걔니 지금 봤다 내 자리 딴 데야 되잖아. mane 하이드디 AC just number 하이드디 mane ako jo ai na halli ne ai na sahi amaga thani pan mu halle 네 얌디 거기 다 이게 이게 거기 딱 저희는 ado nu pa na han ba sina mu khara phai dan kwa 왜? nu pi na han ba ni nok na daw gi 깔린다 깔린대 디디. 아버지 깜짝 놀랐네. mane ai khan bi le ma'am ni ne na sup swa pi le sup si ju am hawi kwa ma'am koi yum yo ra Hi ma'am, ma'am ngasi na mo ai gi po chai lei ba sa toi ne ba ko ado ai se sakau ba se handak se sakau ba numit di sa to man re ado ma'am ngasi na ai gi po chai lei ba mu sa ka doi ne ado dress se ngarang set pa do dum se cha les mai na kai gi na da mi jo am tin mani na mot pa do phi shu bai matam lai te ba ngon da do na mot pai mot pa si dum mot sa ra sa no na ngarang ju set le do ngasi jo mu set le hai di ai ngon da shu bai matam lai ta ba ni na ma sum jing tho set pa ma sum jing tho set pa do kano tawdre ko nuai tre ko dana si mot pai mot pa dum mot sa ra sa no ando si dum set laga sat le adi myam sat na ba taw ra se myam din ma le blanket ka loi le me ko na dai le ram de si le dum lo ya ko Yam ai subscriber ma ting ne Kak. Selalu gitu kok. Nama ini subscriber nih. Yang nusi. Aduh, ma'am, aise paning mapa nai biga blouse ka lagi na lak pane do mo gite pot to loiram me loira bra khang de ko ado pak lai hau de na ato pa da mung yeng phasat lage wow
na mo kay hen mi sil le ko me hayeng na mo hen sil lam hayeng di nong ma pa le hang ga dra di khang de ngam lei je na som akoi ma gi na som khan bi ri ni ma'am ha adu ba za de Nga mo yaw dali mo. ฮัลโหลนะพวกนี้ได้นี่เจ๊กะยาเนาะช่วยฉันอีกทีเอตัวเดี๋ยวก็แม่นว่ะโฮเทลเดี๋ยวซักๆสิพามารู้จังวะพามารู้นี่กว่าเนี่ยบินวัดกี่มาปุ่นนี่มันก็ปุ๊บไปแล้วพามารู้ป่ามาได้ยังไงหรอเนี่ยบินวัดเดี๋ยวไปรำกี่ตัวบ้างนะที่มารู้จีนะเกี่ยวภาษาเบรงกี่สาวเฮ้ยสาวตำนี้เฮ้ยอินบ้านง่ายบ้านพี่ไม่รู้นะพี่ได้ดิวันนั้นเลยแม่โฮเทลเดี๋ยวสักตาไปซื้อมาห้าวมั้ยบาซาร์จ้ะมาเนี่ยบาซาร์อีมาไกเที่ยวเด้อสักตาไปซื้อมาห้าวมันนี่กว่าเช็ดตามที่ทงบะ บัวก็อยู่ที่อาบ้านเลย ยา อามาเดีย นั่งกูชาวกุลีทงจ้าด้วยได้เนี่ยดูกันมา เอาอามากับผมทางเล่น เนี่ยชาวกุลีทงไปด้วยมันก็บีบีรอหาวเลยนะมีแม่ซักซ่าเลยให้ดำบันดูปานี่ก็เสียชาหมูหับปันกัน หน้าตาหวานมากบู Hazare ne. Hazare nga. Mẹ mà khơi tầm một gì quá bên xí đầu đi, tôi nằm mà momo plate tầmจะsát ra gì, à tôi gì, plate tầm mà lâu đấy momo thế, ai bữa thì sao rồi, ai đi sụp khắc khắc kì. Hào ra. Gulaเลยบรอ Gula c'est ça. 아무것도 내 있잖아. 라면 가. 시원. 덤벼. Ở đây gì?
ꯃꯌꯥꯝ ꯑꯩꯁꯦ ꯕꯖꯥꯔꯗꯒꯤ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯑꯕꯀꯣ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯏꯒꯤ ꯉꯝꯖꯕ ꯈꯔ ꯀꯠꯆꯒꯦꯅ ꯍꯣꯄꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯅꯪꯅꯕ ꯍꯣꯠꯅꯔꯦ ꯑꯗꯣ ꯂꯥꯏꯒꯤ ꯉꯝꯖꯕ ꯈꯔ ꯀꯠꯆꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯑꯩ ꯀꯣꯛ ꯆꯤꯛꯄꯅꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯅ ꯂꯩꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯣꯏ ꯍꯥꯡꯇꯣꯛꯑ ꯌꯦꯡꯉꯦꯕꯀꯣ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯂꯩꯔꯛꯄꯒꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯩꯅ ꯆꯥꯛꯀꯧ ꯆꯠꯄꯗ ꯁꯦꯠꯅꯕ ꯏꯟꯅꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯤꯅꯕ ꯈꯨꯖꯤ ꯀꯩꯀꯥ ꯂꯤꯛ ꯀꯩꯀꯥ ꯂꯩꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯗꯣ ꯂꯣꯏ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯃꯥ ꯂꯣꯏ ꯌꯦꯡꯉꯤ ꯆꯦꯛ ꯇꯧꯔꯒ ꯈꯪꯉꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯈꯃꯤꯗꯤ ꯂꯈꯃꯤ ꯍꯥꯏꯗꯣꯏꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯂꯈꯃꯤ ꯍꯥꯏꯗꯣꯏꯔꯥ ꯂꯛꯁꯃꯤ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗꯗꯤ ꯂꯈꯃꯤ ꯍꯥꯏꯅꯩ ꯑꯗꯨꯒ ꯃꯌꯥꯡꯗꯅ ꯂꯛꯁꯃꯤꯒ ꯍꯥꯏꯅꯩꯗꯅꯀꯣ ꯈꯪꯗꯦ ꯑꯩꯁꯨ ꯐꯖꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯠꯂꯦ ꯌꯥꯝ ꯄꯤꯛꯅ ꯀꯠꯆꯕꯅꯦ ꯉꯝꯖꯕ ꯈꯔ ꯑꯗꯨꯝ ꯑꯊꯨꯝ ꯑꯍꯥꯎꯒ ꯇꯧꯗꯅ ꯂꯗꯨ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯀꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯀꯕꯣꯛ ꯍꯩꯔꯨ ꯈꯔ ꯇꯧꯔꯒ ꯁꯦꯝ ꯀꯣꯝꯂꯥ ꯈꯔ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯀꯠꯆꯔꯒ ꯉꯝꯖꯕ ꯈꯔ ꯌꯥꯝ ꯄꯤꯛꯇꯛꯅ ꯀꯠꯂꯒ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏ ꯕꯥꯅ ꯃꯩ ꯊꯥꯟꯕꯤꯔꯦ ꯀꯦꯟꯗꯜ ꯈꯔ ꯊꯥꯟꯖꯜꯂꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯏꯒꯤ ꯉꯝꯖꯕ ꯈꯔ ꯇꯧꯔꯒ ꯂꯣꯏꯁꯜꯂꯦ ꯍꯥꯏꯗꯤ ꯑꯩ ꯌꯨꯝ ꯌꯧꯔꯛꯄꯗꯣ ꯌꯥꯝ ꯊꯦꯡꯉꯦ ꯑꯁ ꯕꯖꯥꯔꯗꯨꯁꯨ ꯃꯤ ꯈꯨꯆꯤꯟ ꯑꯃ ꯇꯧꯕꯒꯤꯀꯣ ꯄꯣꯠ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯠꯇ ꯌꯥꯗꯕ ꯈꯔ ꯀꯠꯂꯒ ꯇꯧꯗ ꯌꯥꯗꯕꯈꯔ ꯇꯧꯔꯒ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯏꯒꯤ ꯇꯧꯗ ꯌꯥꯗꯕꯈꯔ ꯇꯧꯔꯒ ꯂꯣꯏꯁꯜꯂꯦ ꯑꯩꯗꯣ ꯌꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯀꯣꯛꯁꯨ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯂꯥꯏꯒꯤ ꯇꯧꯗ ꯌꯥꯗꯕ ꯈꯔ ꯇꯧꯔꯒ ꯂꯣꯏꯁꯟꯖꯔꯦ ꯑꯆꯥꯄꯣꯠ ꯌꯦꯡꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯑꯆꯥꯄꯣꯠ ꯑꯃꯨꯛ ꯆꯥꯈ꯭ꯔꯦ ꯇꯧꯔꯤꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯣꯠ ꯂꯩꯔꯛꯄꯈꯩꯗꯣ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯐꯨꯔꯤꯠꯇꯣ ꯌꯥꯝ ꯑꯩꯈꯣꯏ ꯃꯥꯏ ꯐꯨꯔꯤꯠ ꯆꯪꯉꯣ ꯐꯖꯔꯦ ꯑꯗ ꯀꯩꯅꯣ ꯇꯧꯅꯕ ꯌꯥꯝ ꯐꯖꯕ ꯂꯩꯔꯛꯄ ꯅꯠꯇꯦꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯋꯥꯁꯨ ꯌꯥꯝ ꯄꯦꯠꯂꯦꯕꯀꯣ ꯑꯗꯨꯅ ꯂꯩꯐꯝ ꯈꯪꯗꯦꯕ ꯃꯥꯒꯤ ꯐꯨꯔꯤꯠꯁꯦ ꯐꯗꯤ ꯐꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯈꯨꯖꯤꯁꯤꯒ ꯂꯩꯕꯤꯔꯛꯑꯦ ꯑꯩꯈꯣই ꯃꯥꯒꯤ ꯁꯤꯖꯜꯂꯣ ꯁꯤꯔꯣ ꯁꯤꯖꯜꯂꯣ ꯑꯁ ꯇꯧꯔꯤꯗꯣ ꯑꯆꯥꯄꯣꯠꯁꯨ ꯀꯟꯅ ꯆꯥꯔꯤ ꯑꯩꯈꯣꯏ ꯃꯥ ꯆꯥꯛꯀꯧ ꯆꯠꯅꯕ ꯀꯩꯅꯣ ꯅꯝꯗꯧ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯈꯨꯖꯤ ꯌꯥꯝ ꯁꯤꯕ ꯑꯣꯏꯕ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯅ ꯃꯆꯥ ꯑꯃꯃꯝꯇꯪ ꯁꯤꯍꯜꯂꯒꯀꯣ ꯑꯁ ꯇꯧꯏꯖꯣ ꯌꯥꯔꯦ ꯐꯨꯔꯤꯠꯁꯨ ꯐꯖꯔꯦ ꯑꯗꯒꯤ ꯈꯨꯖꯤꯁꯨ ꯐꯖꯔꯦ ꯌꯦꯡꯒꯦ ꯆꯠ ꯍꯥꯏ ꯐꯖꯩ ꯑꯍꯜꯅ ꯁꯤꯅꯩ ꯅꯪ ꯑꯃꯃꯝꯈꯛ ꯁꯤ ꯑꯗ ꯐꯖꯔꯦ ꯑꯗꯒꯤ ꯁꯤꯅ ꯐꯤ ꯐꯥꯅꯕ ꯕꯦꯁꯅꯦ ꯁꯤꯅ ꯑꯩꯈꯣই ꯃꯥꯏ ꯂꯤꯛ ꯅꯦꯀ꯭ꯂꯦꯁ ꯁꯤꯅꯕ ꯉꯥꯏꯈꯣ ꯑꯩ ꯂꯧꯊꯣꯛꯄꯤꯒꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯤꯅꯕ ꯅꯦꯀ꯭ꯂꯦꯁ ꯃꯆꯥ ꯑꯃ ꯌꯥꯎꯁꯟꯕꯤꯔꯛꯄꯅꯤ ꯁꯤꯖꯜꯂꯣ ꯇꯧꯏꯁꯦ ꯑꯩꯈꯣꯏ ꯃꯥ ꯍꯔꯥꯎꯔꯤ ꯌꯦꯡꯒꯦ ꯉꯥꯏꯈꯣ ꯑꯩ ꯇꯧꯒꯦ ꯅꯦꯀ꯭ꯂꯦꯁ ꯌꯦꯡꯉꯣ ꯇꯨ ꯏꯀꯥꯏꯖꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯀꯥꯏꯖꯩ ꯑꯩ ꯏꯀꯥꯏꯖꯩ ꯁꯤ ꯉꯝꯃ
ꯑꯁꯤꯕꯨ ꯇꯧꯕ ꯑꯩ ꯁꯤꯔꯦꯗ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯃꯔꯩ ꯑꯣꯏꯅ ꯁꯤꯔ ꯇꯣ ꯃꯌꯥꯝ ꯂꯤꯛꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯃꯉꯣꯟꯗ ꯁꯤ ꯉꯝꯃꯔꯣꯏ ꯃꯥꯒꯤꯅꯦ ꯂꯩꯕꯤꯔꯛꯄ ꯃꯥꯅ ꯅꯦꯛꯀ꯭ꯂꯦꯁ ꯂꯩꯔꯛꯑꯣ ꯍꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯕꯤꯔꯦꯕ ꯑꯗꯣ ꯑꯍꯜꯗ ꯁꯤꯕ ꯌꯥꯕ ꯅꯦꯛꯀ꯭ꯂꯦꯁꯇꯤ ꯄꯥꯛ ꯂꯩꯍꯧꯗꯦ ꯑꯗꯣ ꯁꯤ ꯂꯩꯕꯤꯔꯛꯄꯅꯤ ꯃꯉꯣꯟꯗ ꯁꯤꯕ ꯌꯥꯒꯗ꯭ꯔꯥꯅ ꯑꯗꯣ ꯃꯉꯣꯟꯗ ꯁꯤꯕꯗꯅꯦ ꯌꯥꯝꯅ ꯑꯣꯠ ꯇꯥꯔꯦ ꯕꯦꯁꯇꯨ ꯑꯍꯜꯗꯤ ꯕꯦꯁꯀ ꯐꯥꯅꯗꯦ ꯍꯥꯏ ꯑꯗꯨ ꯑꯣꯏꯁꯨ ꯋꯥꯏꯁꯪꯅꯕ ꯊꯣꯛꯂꯥꯎ ꯐꯖꯅ ꯊꯣꯛꯄꯤꯈ꯭ꯔ ꯂꯣꯏꯔꯦ ꯏꯃꯥꯒꯤ ꯂꯩꯔꯛꯏꯅꯦ ꯑꯗꯣ ꯁꯤꯃꯛ ꯑꯣꯏꯖꯕ ꯑꯄꯥꯛꯄꯗꯨ ꯄꯥꯝꯗꯦ ꯅꯪ ꯁꯤꯖꯔꯣ ꯇꯧꯔꯤ ꯃꯥꯏ ꯍꯥꯟꯅꯒꯤꯒꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯁꯤꯔꯣ ꯑꯗꯨꯁꯤ ꯆꯦ ꯑꯗꯨꯁꯨ ꯐꯖꯕ꯭ꯔꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯕ꯭ꯔꯣ ꯄꯥꯝꯃꯦꯗꯤ ꯁꯤꯔꯒꯦ ꯑꯗꯨ ꯁꯤꯔꯣ ꯑꯗꯨ ꯁꯤꯔꯣ ꯂꯤꯛꯈꯤꯕꯁꯨ ꯍꯩꯔꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯋꯥꯎ ꯐꯖꯩꯌꯦ ꯐꯖꯔꯦ ꯐꯨꯔꯤꯠꯁꯦ ꯐꯖꯗ꯭ꯔꯕꯣ ꯐꯖꯗ꯭ꯔꯕ ꯐꯖꯩ ꯄꯥꯝꯗ꯭ꯔꯥ ꯄꯥꯝꯃꯦ ꯏꯆꯥ ꯂꯩꯔꯛꯄꯗ ꯌꯥꯝ ꯄꯥꯝꯃꯦ ꯐꯨꯔꯤꯠꯁꯨ ꯄꯥꯝꯃꯦ ꯈꯨꯖꯤꯁꯨ ꯄꯥꯝꯃꯦ ꯂꯤꯌꯥꯀꯣꯝꯗꯤ ꯄꯥꯝꯗ꯭ꯔꯦ ꯁꯤꯁꯨ ꯄꯥꯝꯃꯦ ꯁꯤꯁꯨ ꯄꯥꯝꯃꯦ ꯁꯤꯗꯤ ꯄꯥꯝꯃꯦ ꯁꯤꯁꯦ ꯁꯤꯗꯤ ꯑꯣ ꯐꯔꯦ ꯁꯤ ꯑꯣꯏꯖꯔꯁꯦ ꯏꯃꯥ ꯑꯣꯏꯊꯣꯛꯑꯁꯤ ꯐꯔꯦ ꯇꯨ ꯅꯥꯆꯣꯝ ꯑꯅꯤꯁꯤꯗꯒꯤ ꯑꯃ ꯈꯜꯂꯣ ꯁꯤ ꯏꯃꯥꯗ ꯊꯦꯠꯂꯣ ꯍꯥꯏꯔꯣ ꯇꯨ ꯁꯤꯁꯦ ꯊꯦꯠꯂꯣ ꯁꯤꯁꯦ ꯊꯦꯠꯂꯣ ꯃꯆꯥꯗꯣ ꯊꯦꯠꯂꯣ ꯅꯪꯒꯤꯗꯤ ꯑꯗꯨꯗꯣ ꯊꯦꯠꯂꯣ ꯀꯣꯛꯀꯤꯗ ꯊꯦꯠꯇꯧꯔꯤꯕ ꯃꯥꯗꯤ ꯇꯨ ꯇꯈꯦꯜꯂꯩ ꯃꯆꯥꯁꯦ ꯐꯖꯩꯌꯦꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯅꯥꯆꯣꯝꯁꯦ ꯁꯝꯁꯤꯁꯨ ꯆꯥꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯆꯥ ꯂꯩ ꯋꯥꯎ ꯐꯖꯩꯌꯦ ꯍꯌꯦꯡ ꯀꯦꯔꯀꯥꯟꯗ ꯐꯖꯗꯣꯏꯅꯦ ꯀꯦꯔꯀꯥꯟꯗ ꯐꯖꯗꯣꯏꯅꯦ ꯃꯌꯥꯝ ꯁꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯨꯔꯤꯠꯅꯦ ꯂꯤꯛꯅꯦ ꯑꯗꯨꯗꯒꯤ ꯈꯨꯖꯤꯅꯦ ꯅꯥꯆꯣꯝꯅꯦ ꯀꯩꯀꯩꯅꯦ ꯈꯔ ꯂꯩꯕꯤꯔꯛꯑꯦ ꯑꯗꯨꯝ ꯑꯗꯣ ꯍꯌꯦꯡ ꯆꯥꯛꯀꯧ ꯆꯠꯂꯝꯗꯥꯏꯗ ꯀꯦꯕꯒꯤ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩꯈꯣই ꯃꯥꯗꯣ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯟꯗꯛ ꯑꯩꯅ ꯍꯦꯛ ꯂꯨꯍꯣꯡꯉꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯥ ꯆꯥꯛꯀꯧ ꯆꯠꯇꯣꯏꯁꯦ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯍꯦꯛ ꯂꯨꯍꯣꯡꯉꯛꯄꯗꯒꯤ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯄꯥꯝꯂꯣꯝꯗ ꯑꯗꯣ ꯑꯩ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯆꯥꯛꯀꯧꯕ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯣ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯆꯥꯛꯀꯧꯕ ꯆꯠꯃꯤꯟꯅꯗꯣꯏꯁꯦ ꯏꯄꯥꯝꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛꯀꯧꯕ ꯆꯠꯂꯝꯗꯥꯏꯗ ꯂꯣꯏꯁꯟꯕꯗꯣ ꯑꯗꯣ ꯑꯃꯨꯛ ꯃꯊꯪꯗ ꯎꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯕꯕꯥꯏ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ